Akisbani Imphal Nolini Devi na pau pajari ahanbada maruiba pau Security Force na thiumbagi thabak zathabada drug lalonba mioi ani yauna aina thinkraba lalolup singi mioi sing phagat bangamle Raija asigi tongan bazila singda lagliba numit kharani asida akhak araw yauna akan banong sugani haina med bibhag Imphal Center na hairi amishung Kendra Sarkar na Rajasthan amasung Odisha da Greenfield Airport amadi ring road semgatnaba ayaba pikre Security Force na thiumbagi thabak chathabada drug lalonba mioi ani yauna aina thinkraba tungan ba lalholup singi mioi sing phagat bangamle Manipur Police Control Room ki pauna hai ngarang Surachandpur jila ki Pioneer Camp ki vicinity area dagi Manipur Police na drug smuggler ani fare makhoi kilogram ama gram chahum rom lumba brown sugar yauba soap case chamatara mathoi chaka ani panba gari ama amachung chaka mari panba gari ama phagat bangamki Security Force na Imphal jila ki wangkai angom leka area dagi KCP MFL ki self style corporal ama phagat bangamki mioi asi tampaki mafam singda misa miyam dagi namduna sel khonggat pada chenaba mioi ni mangon dagi mobile phone ama amasung Aadhaar card phagat bangamki Imphal jila ki hangang police station ki manung chana leiba khurai hekur makong masjid maning area dagi KCP BWG ki mioi ama Security Force na ngarang phagat bangamki mioi asi criminal activity yauna misa miyam dagi namduna sem khonggat pada chenaba mioi ni Amarumda Raija Police na ain kaina gari thoba mioi sing phagatuna fine thihan bagi thabak makha chathari ngarang Manipur Police na niyom kaina gari thoba mioi humpu taret phagatuna chalan kakpaga luinana motor vehicle act ki matung ina sel oina lupa lesing marputara manga khonggat bangamki thasigi tara nipan dana gari taruktagi tintat film sing lauthokhi Raija sigi nomagi sangdraba yadraba polam sing pusina bagi bypass road ama oiriba Nagaland gi Sakabama ki dima phauduna Manipur gi mauktarak lambi asi phibam phatana leirambadagi semjinduna ngarangdagi pochai puba gari yauna atai gari sing chathok chasin tawba hore Imphal da leba Manipur Drivers Association ki office da ngarang paumising ga unaba amada association asigi general secretary Khaidem Sanjay nahai Nagaland ki Sakabama ki dima phauduna mauktarak lambi asi kahina phibam sokjin khibana maram oiduna pojai puba gari sing lanba yadabadagi Manipur Drivers Association amasung masiga chanminariba loop singna tha sigi taramari dagi semjinduna lakhibani phibam asina maram oiduna raija sida nomada changdraba yadraba polam sing pusilakna ba gari sing chathok chachin tawbagi thabak leptuna lakhi Lambi asi ngarang phawbada gari sing asoi angam yaudana chathok chachin tawba yaba mawngda semjilaba matung amuk hana lambi asida makha tana gari sing chathok chachin tawba hokibani Sri Sanjay na hai Hariba lambi asibu nong asina sule leptana tasalakpan maram oraga lambi asi phibam sosalakpa gari gi chinaw jingna gari thawa lakpa matamda puthaba septhokpa haijanba na chingba khudong thingai mayam tholakpa yabe phibam dagi khardo su kalhonaba amasung Manipur gi paja gi nongmagi posak singjibu day by day thungnaba damakta haibe wakhaloromda matam kharani akoina lawjaraga semba hawjarakpa lambi do ngasidi yam sathina miyoibagi punchida sokpa yaba diverge gi punchi pikhendaba yaba amasung soibadagi Nathayraga Hadi Mai Magi Pantumum Yonabagi Yanaba Pivamda Chemjanjaba Loisanduna Lambi Paring Asida Ahamada Kali Gari Hana Tada Zabani Aduga Lord Gari Huji Karagra Taba Hujara Haina Mayang Pam the Powdam Zabani Manipuri ngasi kuntra mari suba Manipuri language numit pangthokani mapung bethoram Manipuri language day state level celebration committee na raija gi art and culture vibhag amasung directorate of language planning and implementation Manipur na puna sinduna palace compound Imphal da leba Manipur state film development society gi auditorium ta pangthokani Thauram tu Hanagi Kendragi Mantri Dr. R.K. Ranjan Singh, Professor Maijinlun Kamson, Hanagi Lok Sabha Sadasya Dr. T.S. Maina Amasung, Hanagi Mantri Dr. M. Nara Charukyakani. Indian Meteorological Department Imphal Center ki matung ina Raija sigi tungan bazila singda lagliba numit kharni asida akhak araw yauna akan penong sugani hairi
Imphal East amasung Imphal West yauna rajya asigi jila khudingmakta ngasi akhak arauga loinana nong chugani. Hayeng phawbada Ukhrul amasung Kamjong jila natana atai jila singda makhatana nong chukigani. Hariba nongjugi chang asi makhatana rajya asigi jila kharada lekhigani haina paw asina makhatari. Pawgi marak thatna atenba break ama. Nungairaba Paugel, liver transplant kaya may pakna taubada, malem gi oina maming leiraba, gastrointestinal expert Dr. Neeraj Chaudhary, Fortis Hospital, Basant Kunj, New Delhi gi, akhanaba OPD, lagliba August ki tangkun, yumsakation numit, nungtil gi pung anita gi mga pauba, Trevi Hospital, Lango Laimanay da hangdok chergani. Akupa marol gi damak 8805753663 da call taubiduna, tang na phangba khudong saba silobi ho. Tabi Pawasi Akasbani Imphal Takini. Kendra Sarkarna Rajasthan ki Kota Bundiada Greenfield Airport Chengba Saganabagitamak Lupa Koti Lisinguma Sanga Taret ki Senpam Ayaba Pikre. Kendra ki Mantri Mandal ki Mipamna Laukiba Warib Adu Ngarang Numidang Wadam New Delhi da Paumising da Wangang Bada Information Amasung Broadcasting Mantri Asini Baisnona Pungdokibani. Magna hai Kendra ki Mantri Mandal ki Mipam Aduna Urisada Lupa Koti Lising Nipan Chahum Taret Changadaba Len Taruk Labor Ring Road Chembagi Ayabasu Piki Sri Baisnona hai ग्रीनफील्ड एयरपोर्ट नया एयरपोर्ट बनेगा कोटा बूंदी एयरपोर्ट करीब 20,000 स्क्वायर मीटर की टर्मिनल बिल्डिंग बनेगी 3,200 मीटर का रनवे बनेगा 1,000 एकड़ जमीन राजस्थान सरकार इसके लिए फ्री ऑफ कॉस्ट दे रही है और करीब 1507 करोड़ रुपए का इन्वेस्टमेंट इसमें आएगा कैपेसिटी इसकी होगी 2 मिलियन पैसेंजर्स पर एनम 6 लेन एक्सेस कंट्रोल रिंग रोड कटक और भुवनेश्वर के लिए कोलकाता से चेन्नई का जो गोल्डन क्वाड्रिलेटरल का जो NH16 का हिस्सा कटक और भुवनेश्वर के बीच में से निकलता है ऑब्वियसली वहां पे काफी कंजेशन है तो लंबे टाइम से एक डिमांड थी कि इसकी एक रिंग रोड बने जिससे कि ट्रैफिक का फ्लो एक अलग तरीके से ठीक से हो तो ये प्लानिंग की गई है कटक से थोड़ा सा ऊपर टांगी से लेके भुवनेश्वर और खुर्दा को बाईपास करने के बाद में रामेश्वर पे आके ये जुड़ेगा तो एक तरीके से पूरा इसका ये रिंग रोड बना बहुत ही इंपॉर्टेंट प्रोजेक्ट है ngasi phongba pause singi maruiba pau singi dama hause Khaidem Geetchandra leide Geetchandra Thagachari Nolini Governor Ajay Kumar Bala ngarang Churachandpur de chatuna mafam adugi phibam sing yangsin khibagi pau yauna tongan tongan bu pau sing ngase Manipur do phongba pause singi han balamaida maruiba pau sing oina phongnari Governor na Churachandpur de chatuna mafam adugi phibam sing yangsin khre Governor ga Kuki Jo Council ga su Deputy Commissioner ga office ta meeting pangthokre haiba pau audio tape leak case court na CFSL da akanbo afam phongdokre haiba pausina pongpham pause ga hanba amasung anisub headline tawri Governor gi Churachandpur khongchat asi tongan bamong da headline tawduna People's Chronicle Tamenglong Times Ganphu Mail Sanga Express Manipuri amasung English edition da maroiba pausing oina phongli Rimsta khongi sarutek badagi operation tawnaba pusin khibi nupi ama laikhidre haiba paw nahurgi thodangda anisub headline tawri surgery tawduna hongdoklaba gender amadi anoba mingda education certificate pinaba court na khangan khre haiba pawsu pawse asigi hanba lamaida maruiba pawoina phongli pawsi tongan mo mongda headline tawduna morning bell pawse gi hanba lamaida maruiba pawoina phongli Assam Public Service Commission na Manipur gi question drop tawre haiba paw amasu sanalawak pawse gi anchor khalamda maruiba pawoina phongli High Court ta sitting amasung former MP MLA singi mathakta laukhatpa case singi PIL gi while chathakre Manipur gi MLA taruk amasung ex MLA manga tongan ba case sing mayongnari haiba pawna huelan pawse da banner headline tawri Bishnupur Jila ki Deputy Commissioner Puja Elangbam na Jila adugi ningthokongda leiba CIC gi fiwam yangshin kebege paw Manipur Mail da anisub headline tawri Senapati Police na National Highway 2 da Remote Monitoring Unit hangdokibagi paw amasu Hills Hornbill Express ka han balamaida maruiba paw oina phongli Nolini Thagachari Geetchandra aroibada maruiba paw amukhana Security Force na thiumbagi tabak chathabada drug lalonba mio ani yauna aina thingkraba lalo lupsingi mio sing fagat pagamle Rajya asigi tungan bajila singda lagdiba nimit kharani asida akak araw yauna akan bunong chugani haina med bibag Imphal Center na haidi amishu Kendra Sarkar na Rajasthan amasung Orissa da Greenfield Airport amadi ring road chamkatnaba ayaba pikre pauloi jare